Lockdown amsung curfew se akoi ge numi konma thoini ge ni tang tara mari ge nong yai da loire ada makha tana togodra toroidra haibasi sakana lepka da bopor amani adu mapu akoi na kupna mayam nainari ba khonari ba foreign against ke nanili mayam si taraga total lockdown asimakti manipur gi damuk to oina ko chathaba chumdra bra haidana khalli total lockdown togi ba sina akoi gi praja singda yamena khudong chada ba piba COVID-19 na so andana ekoi ge right to life si mangal kani aina ki bedegi ekoi na thok ta basina maram moidana lockdown to basina maram moidana ekoi ge lau singu gi matang da pothok kadori ba sing asida yam chauna apan ba ma oiba aduna sarkar na kayam koi na koi bu thak pangam gani sarkar aisi praja na sembani praja dagi adugumba chana thakna na ba pothok mayam si pothok pangamandra kanda sarkar na center ge kayam koi na mateng negani chumi ado koina pami panamatu phangane habisidi oithokte aba adege numin ki surga chargery basing adege subam nombam laitaba masige lockdown sina pura athing ma pigeri ba mayam se masige khudong chada ba mayam am sule maside human right violate to sule aduna total lockdown to ba makti to daraka su partial oina inda punamaki the central government lorpari matungina to jarani aduga state ki oina su se meghalaya da 14 ge matung dagi di office karani pura hangdo ani lockdown se losilani na haya asi punamak si yongraga akhoi gi mod oina hairabada mapandagi mi changba chidi adum thingba aduga pochai pothok pusindi yahanba adagi manipur gi kaithen ka ba khotpa mai bel sing se ai suggestion ama tongningi mai bel kaithen sida mi lising ama kaithen kare ba seloina ma kahandaba si changwa am phamba madusu phud ahumari lapaga ade hanana pofum phamnari ba sing sida leire ba si phud ani ahum di lapaga leire ko mai pochai paibanina Ada thangnari ba amaduna hayeng oraga ngasina masi togodabanina punmanga taruk tarini pandi thapane haba aduna kaithen phambi mai bel singsi da odd number da tawba yabra suggestion ni sarkar da aduma yengbi ba adege office singsi su hana su adum tawri mi tangkai sinaraga adumba tawba yaba ma yengbi bi ai ade khoi lambi satpada for ahumari physical distancing se wakhal ki distance na taba physical distance aina chadalaga sida for ahumari gi matung da lepaga aduda wari sana ba khona ba mai khoi na piri ba rule sing che masing ngak na ngi jana tawraga yagadra haina khalli adubu afaba masung phatta ba ponama du sarkar na marilena ba expert sing aduga health ki marilena ba sing aduga tei akanga hi singa tanarerga makata na topon thokpra thoktabra haibidu khanabiu aduga complete lockdown se chap chana smuk sangthana muk chatharaga de madudi akaibu oigeni